Chahi tara hena ain ge mayokta thapak tawduna lakhiba aina thingkraba lalahlup Ziliangrong United Front ZUF ka Manipur lenga ka cessation of operation choi tawnaduna puwari semkhre ngarang New Delhi da lalahlup asiga yanaba mapurakhiba sina state asigi puwari da mayek lana lehoragani haina Chief Minister Nongthomam Birena harawa phongdorakli khongtang asina Manipur da ingtapa nungsi chanana leiminabaki wakhalon manglom da changsinba ngamlagani Logi matung ina lalahlup asina khulai thadokuna hanagi punsida hanjalakpada yanaba puraktuna soi asi tawnakibani Cadre sing asigi rehabilitation amadi resettlement gidamak yengsinanaba joint monitoring group ama semlagani hairi Prime Minister Narendra Modi gi awang nongpok lamdamda lalahlup laihandaba amadi chawkhatpa puraknanaba laukhalakpa khongthang asibu Chief Minister Nongthomam Birena thagat pafongtorok pagaloinana Home Minister Amit Shah na lalahlup singbu hanagi punsida halakhangani haibgi thajaba pikhibagi damaktasu thagat pafongdorakli Anaupa chahi kumjali singaniga supna kulumdoina lakpada Manipur Legislative Assembly ki Speaker Thokchom Satyabartana Manipur miyamda yaifa pauzil pirakli Anauba chahi asina lakpada hakchang fana nungai yaifana amadi tawru bada mai pakpo oirasunu amadi mangjaba manglan khudingmak mangfaunaba oirasunu haina speaker na khuyek piduna thadorakpa cherol amada pauzelakli Haukiba pung kun marida India da nauna miyoi chamaga marfunipan COVID positive oire laina asina maram oiraga laikhitaba mi yaukhidre fagalakpagi changchada marfutara nipan ga dasmik nipan suino oiri Apun confirm case na koti mari lakh nifutaruk lising humbudra taret chatruk nifutare jaukre active case na lising ahum chamri humfugani panda hantarakle leina asina maram oiraga laikhitaba migi masing lakh manga lising kuntra chatruk marfutra tarukni leina asidagi naba faduna discharge tawkiba migi masing na koti mari lakh nifumatoi lising nifuhumdoi chamri marfuhumdoi ni leina asidagi ngakthoknaba vaccine kapthokiba apunba migi masing koti chani kun henkhre Malem gi oina COVID laitena khwaidge na sokhalaba leibak singi manungda USA na ahanba India na anishuba amadi France na omshubda leiri awang nokpok state ki oina Assam na ahanba Mizoram na anishuba amadi Manipur na omshubda leiri